ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗ ꯈꯪꯍꯧꯗꯅ ꯑꯔꯥꯟꯕ ꯑꯣꯏꯗꯕ ꯄꯥꯗꯕ ꯋꯥꯈꯜ ꯃꯌꯥꯝ ꯑꯃ ꯍꯦꯛ ꯂꯥꯛꯏ꯫ ꯑꯁꯤꯒꯨꯝꯕ ꯋꯥꯈꯜꯁꯤꯡ ꯑꯁꯦ ꯑꯃꯨꯛ ꯍꯟꯅ ꯈꯜꯂꯔꯣꯏ, ꯅꯤꯡꯁꯤꯡꯂꯔꯣꯏ ꯍꯥꯏꯕꯁꯨ ꯑꯗꯨꯃꯛ ꯍꯦꯛꯇ ꯂꯥꯛꯏ꯫ ꯑꯁꯤꯒꯨꯝꯕ ꯐꯠꯇꯕ ꯋꯥꯈꯜꯁꯤꯡ ꯑꯁꯤꯅ ꯅꯪꯕꯨ ꯑꯋꯥꯕ ꯌꯥꯝꯅ ꯄꯤꯔꯕꯗꯤ ꯉꯁꯤ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯑꯁꯤꯅ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯀꯣꯛꯂꯛꯄ ꯌꯥꯏ꯫ ꯅꯪꯁꯨ ꯑꯃꯨꯛꯇꯪ ꯈꯟꯊꯗꯨꯅ ꯌꯦꯡꯉꯨ, ꯅꯪꯒꯤ ꯋꯥꯈꯜ ꯅꯪꯒꯤ ꯊꯃꯣꯏꯅꯨꯡꯗꯒꯤ ꯊꯣꯛꯄ ꯅꯪꯒꯤ ꯑꯁꯦꯡꯕ ꯅꯌꯨꯝꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯅꯪꯒꯤ ꯊꯃꯣꯏꯅꯨꯡꯒꯤ ꯅꯌꯨꯝ ꯑꯁꯤꯗ ꯅꯪꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯈꯪꯍꯧꯗꯅ ꯃꯤꯇꯣꯞ ꯆꯪꯂꯛꯄ꯭ꯔꯥ? ꯆꯪꯂꯝꯂꯣꯏ꯫ ꯑꯗꯨꯒ ꯅꯝꯐꯨꯗ ꯅꯪꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯆꯪꯂꯛꯄ ꯇꯥꯔꯕꯗꯤ ꯅꯍꯥꯛ ꯀꯝꯗꯧꯒꯅꯤ? ꯅꯪꯅ ꯃꯍꯥꯛꯄꯨ ꯅꯪꯒꯤ ꯅꯌꯨꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯅꯕ ꯇꯥꯟꯊꯣꯛꯅꯕ ꯍꯥꯏꯗꯨꯅ ꯎꯄꯥꯏ ꯁꯣꯏꯗꯅ ꯇꯧꯔꯛꯀꯅꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯒꯗꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯅꯪꯅ ꯑꯁꯨꯝ ꯐꯝꯗꯨꯅ ꯂꯩꯔꯒ ꯑꯩꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯃꯁꯛ ꯈꯪꯗꯕ ꯃꯤ ꯑꯃ ꯆꯪꯂꯛꯇꯨꯅ ꯂꯩꯔꯦ, ꯑꯩ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯁꯨꯝ ꯂꯩꯒꯗꯕ꯭ꯔꯥ? ꯃꯤꯅ ꯇꯥꯕꯗꯗꯤ ꯑꯉꯛꯄ ꯑꯃ ꯑꯣꯏ꯫ ꯃꯁꯤꯃꯛꯅꯤ ꯉꯁꯤ ꯅꯪꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕꯁꯨ꯫ ꯐꯠꯇꯕ ꯋꯥꯈꯜꯁꯤꯡ ꯑꯁꯦ ꯊꯥꯗꯣꯛꯂꯒꯦ ꯈꯜꯂꯔꯣꯏ ꯈꯜꯂꯛꯄ ꯃꯇꯝꯁꯦ ꯏꯁꯥ ꯏꯊꯟꯇ ꯂꯩꯕ ꯃꯇꯝꯗ ꯍꯦꯛꯇ ꯑꯣꯏ꯫ ꯃꯁꯤꯃꯛꯅ ꯅꯪꯒꯤ ꯋꯥꯈꯜꯗ ꯑꯃꯨꯛ ꯍꯟꯅ ꯐꯠꯇꯕ ꯑꯔꯥꯟꯕ ꯋꯥꯈꯜꯁꯤꯡ ꯑꯗꯨ ꯄꯣꯛꯂꯛꯄꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯋꯥꯕ ꯈꯔ ꯍꯦꯛ ꯐꯪꯕꯒ ꯅꯦꯒꯦꯇꯤꯚ ꯁꯦꯟꯁ ꯑꯁꯤ ꯈꯪꯍꯧꯗꯅ ꯋꯥꯈꯜ ꯑꯁꯤꯗ ꯍꯦꯛꯇ ꯂꯥꯛꯏ꯫ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯊꯃꯣꯏꯅꯨꯡꯗꯒꯤ ꯊꯣꯛꯄ ꯐꯤꯔꯦꯞ ꯑꯁꯤꯅ ꯅꯪꯕꯨ ꯑꯆꯨꯝꯕ ꯑꯐꯕ ꯂꯝꯕꯤꯗ ꯄꯨꯗꯨꯅ ꯆꯠꯄ ꯅꯠꯇ꯭ꯔꯒ ꯏꯁꯥꯕꯨ ꯃꯥꯡꯍꯟꯖꯅꯕ ꯑꯃ ꯑꯣꯏꯕꯁꯨ ꯌꯥꯎꯏ꯫ ꯅꯨꯃꯤꯗꯥꯡꯗ ꯅꯪꯒꯤ ꯋꯥꯈꯜꯗ ꯑꯩ ꯍꯌꯦꯡ ꯑꯌꯨꯛꯇꯤ ꯁꯣꯏꯗꯅ ꯉꯟꯅ ꯍꯧꯒꯠꯀꯦ ꯈꯟꯒꯅꯤ꯫ ꯃꯁꯤ ꯅꯪꯒꯤ ꯋꯥꯈꯜꯅꯤ꯫ ꯅꯪꯒꯤ ꯊꯃꯣꯏꯒꯤ ꯋꯥꯈꯜꯅꯁꯨ ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯨ ꯄꯥꯝꯃꯤ꯫ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯄ ꯍꯥꯏꯕꯁꯤ ꯅꯪꯒꯤ ꯑꯐꯕ ꯑꯣꯏ ꯍꯥꯏꯕꯁꯨ ꯈꯪꯉꯤ꯫ ꯑꯗꯨꯒ ꯑꯌꯨꯛ ꯌꯧꯔꯛꯄ ꯃꯇꯝꯗ ꯅꯪꯅ ꯑꯃꯨꯛ ꯉꯥꯏꯍꯥꯛꯇꯪ ꯇꯨꯝꯈꯤꯒꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯈꯜꯂꯤ꯫ ꯅꯪꯅ ꯅꯪꯒꯤ ꯋꯥꯈꯜ ꯑꯗꯨꯗ ꯀꯔꯤ ꯇꯧꯕꯒꯦ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯀꯦ ꯍꯥꯏꯅ ꯈꯜꯂꯨꯔꯤꯕꯅꯣ? ꯃꯁꯤꯒꯤ ꯋꯥꯈꯜꯁꯦ ꯅꯨꯃꯤꯗꯥꯡꯗ ꯀꯔꯤ ꯇꯧꯕꯒꯦ ꯂꯥꯛꯂꯤꯕꯅꯣ? ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯅꯪꯒꯤ ꯋꯥꯈꯜꯗꯒꯤ ꯊꯣꯛꯂꯛꯄꯅꯤ꯫ ꯅꯪꯒꯤ ꯋꯥꯈꯜꯅ ꯅꯪꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞꯅꯤ꯫ ꯃꯍꯥꯛꯅ ꯅꯪꯕꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯨꯡꯉꯥꯏꯅ ꯂꯩꯍꯟꯕ ꯄꯥꯝꯃꯤ꯫ ꯑꯗꯨꯅ ꯅꯪꯅ ꯅꯨꯃꯤꯗꯥꯡ ꯇꯨꯝꯕ ꯆꯪꯕ ꯃꯇꯝꯗ ꯅꯪꯒꯤ ꯊꯃꯣꯏꯒꯤ ꯋꯥꯈꯜꯅ ꯅꯪꯁꯦ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯅꯪꯒꯤ ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯑꯣꯏꯍꯟꯕ ꯄꯥꯝꯃꯤ꯫ ꯃꯔꯝꯗꯤ ꯅꯪꯕꯨ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ꯫ ꯑꯗꯨꯕꯨ ꯑꯌꯨꯛꯀꯤ ꯃꯇꯝ ꯌꯧꯔꯛꯄꯗꯗꯤ ꯅꯪꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯅꯤꯡꯕ ꯑꯗꯨ ꯎꯕꯗ ꯅꯪꯒꯤ ꯊꯃꯣꯏꯒꯤ ꯋꯥꯈꯜ ꯑꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯅꯪꯕꯨ ꯑꯌꯦꯠꯄ ꯑꯃꯠꯇ ꯌꯥꯎꯗꯅ ꯇꯨꯝꯍꯟꯗꯨꯅ ꯊꯝꯃꯤ꯫ ꯅꯪꯒꯤ ꯊꯃꯣꯏꯒꯤ ꯋꯥꯈꯜ ꯑꯁꯤꯅ ꯅꯪꯒꯤ ꯑꯋꯥꯕ ꯋꯥꯈꯜꯁꯤꯡ ꯑꯁꯤꯗꯒꯤ ꯂꯥꯞꯊꯣꯛꯅ ꯊꯝꯕ ꯀꯟꯕ ꯄꯥꯝꯃꯤ꯫ ꯑꯗꯨꯅ ꯅꯪꯒꯤ ꯊꯃꯣꯏꯒꯤ ꯋꯥꯈꯜ ꯑꯁꯦ ꯅꯪꯒꯤ ꯌꯦꯛꯅꯕ ꯅꯠꯇꯦ, ꯅꯪꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞꯅꯤ꯫ ꯃꯁꯤꯃꯛꯅ ꯅꯪꯒꯤ ꯊꯃꯣꯏꯒꯤ ꯋꯥꯈꯜ ꯑꯁꯤꯅ ꯑꯋꯥꯕ ꯃꯈꯜ ꯑꯃꯠꯇꯒꯤ ꯊꯕꯛ ꯁꯨꯍꯟꯅꯤꯡꯗꯦ꯫ ꯃꯁꯤꯗꯒꯤ ꯅꯪꯉꯣꯟꯗ ꯊꯕꯛ ꯑꯗꯨꯕꯨ ꯑꯀꯤꯕ ꯑꯃ ꯄꯣꯛꯍꯟꯗꯨꯅ ꯇꯧꯗꯅꯕ ꯍꯣꯠꯅꯔꯛꯀꯅꯤ꯫ ꯑꯗꯨꯗꯒꯤ ꯅꯪꯒꯤ ꯄꯨꯟꯁꯤꯗꯨꯅ ꯋꯥꯍꯟꯅꯤꯡꯗꯕꯗꯒꯤ ꯊꯕꯛ ꯑꯗꯨꯗꯒꯤ ꯃꯅꯤꯡ ꯍꯟꯗꯨꯅ ꯑꯁꯨꯝ ꯆꯠꯈ꯭ꯔꯒꯅꯤ꯫ ꯃꯁꯤꯗ ꯈꯪꯒꯗꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯅꯨꯡꯒꯤ ꯋꯥꯈꯜ ꯑꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯪꯉꯤ꯫ ꯊꯃꯣꯏ ꯑꯁꯤꯅ ꯈꯪꯗꯦ ꯑꯋꯥꯕ ꯑꯁꯤꯗꯒꯤ ꯃꯅꯤꯡ ꯍꯟꯅ ꯆꯠꯂꯒ ꯃꯅꯤꯡ ꯍꯟꯅ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯄ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯅꯠꯇꯦ ꯍꯥꯏꯕꯁꯤ꯫ ꯅꯪꯒꯤ ꯊꯃꯣꯏꯒꯤ ꯋꯥꯈꯜ ꯑꯗꯨꯅ ꯀꯔꯝꯕꯅ ꯑꯆꯨꯝꯕꯅꯣ ꯀꯔꯝꯕꯅ ꯑꯔꯥꯟꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯃꯍꯥꯛ ꯈꯪꯕ ꯉꯝꯗꯦ꯫ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯅꯪꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯑꯗꯨ ꯈꯛꯇꯪꯅꯤ ꯃꯍꯥꯛꯅ ꯄꯥꯝꯂꯤꯕ꯫ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯅꯪꯒꯤ ꯋꯥꯈꯜꯒꯤ ꯃꯈꯥ ꯌꯥꯝꯅ ꯄꯣꯜꯂꯤ꯫ ꯅꯪꯅ ꯅꯪꯒꯤ ꯊꯃꯣꯏꯅꯨꯡꯒꯤ ꯋꯥꯈꯜ ꯑꯗꯨ ꯊꯦꯝꯖꯤꯟꯖꯧ꯫ ꯅꯪꯅ ꯃꯉꯣꯟꯗ ꯃꯁꯤꯗꯤ ꯑꯆꯨꯝꯕꯅꯤ, ꯃꯁꯤꯗꯤ ꯑꯔꯥꯟꯕꯅꯤ ꯍꯥꯏꯕꯗꯨ ꯈꯪꯍꯜꯂꯨ꯫ ꯋꯥꯈꯜꯗ ꯑꯔꯥꯟꯕ ꯀꯌꯥ ꯑꯃ ꯂꯥꯛꯏ, ꯃꯔꯝꯗꯤ ꯅꯪꯒꯤ ꯊꯃꯣꯏꯒꯤ ꯋꯥꯈꯜꯅ ꯑꯔꯥꯟꯕ ꯋꯥꯈꯜ ꯑꯗꯨꯗ ꯅꯪꯅ ꯅꯨꯡꯉꯥꯏꯅ ꯂꯧꯏ ꯍꯥꯏꯅ ꯈꯟꯕꯗꯒꯤꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯑꯔꯥꯟꯕ ꯋꯥꯈꯜ ꯑꯁꯤꯅ ꯅꯪꯕꯨ ꯃꯥꯡꯍꯟꯕ ꯌꯥꯏ꯫ ꯅꯪꯒꯤ ꯋꯥꯈꯜꯅ ꯃꯔꯛ ꯃꯔꯛꯇ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯃꯥꯡꯍꯟꯈ꯭ꯔꯒꯦ, ꯃꯁꯤꯅ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕ ꯑꯣꯏꯒꯅꯤ ꯈꯟꯕꯁꯨ ꯌꯥꯎꯏ꯫ ꯃꯁꯤ ꯀꯔꯤꯒꯤꯅꯣ? ꯃꯔꯝꯗꯤ ꯅꯪꯒꯤ ꯊꯃꯣꯏꯅꯨꯡꯒꯤ ꯋꯥꯈꯜꯅ ꯈꯜꯂꯤ ꯄꯨꯟꯁꯤꯗ ꯑꯁꯨꯛ ꯋꯥꯅ ꯂꯩꯗꯨꯅ ꯍꯤꯡꯒꯗꯕꯒꯤ ꯁꯔꯨꯛ ꯁꯤꯔꯒꯅ ꯑꯩꯒꯤ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯀꯣꯛꯇꯨꯅ ꯅꯨꯡꯉꯥꯏꯕ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯈꯟꯕꯗꯒꯤꯅꯤ꯫ ꯑꯗꯨꯅ ꯅꯪꯒꯤ ꯊꯃꯣꯏꯅꯨꯡꯒꯤ ꯋꯥꯈꯜ ꯑꯁꯦ ꯅꯪꯒꯤ ꯌꯥꯝꯅ ꯅꯛꯅꯕ ꯑꯁꯦꯡꯕ ꯃꯔꯨꯞꯅꯤ꯫ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯍꯥꯛꯅ ꯅꯪꯕꯨ ꯅꯨꯡꯉꯥꯏꯅ ꯂꯩꯍꯟꯕ ꯄꯥꯝꯃꯤ꯫ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯑꯐꯕ ꯐꯠꯇꯕ ꯈꯪꯗꯕ ꯑꯗꯨꯒꯤ ꯋꯥ ꯈꯛꯇꯅꯤ꯫ ꯅꯪꯁꯨ ꯑꯁꯤꯒꯨꯝꯕ ꯊꯃꯣꯏꯅꯨꯡꯒꯤ ꯋꯥꯈꯜꯁꯤꯡ ꯑꯁꯤꯗ ꯌꯥꯗꯨꯅ ꯆꯠꯀꯗ꯭ꯔꯥ? ꯅꯠꯇ꯭ꯔꯒ ማගේ ꯋꯥꯈꯜꯁꯤꯡ ꯑꯁꯤꯕꯨ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯂꯝꯕꯤ ꯑꯗꯨ ꯈꯪꯍꯟꯕꯤꯒꯗ꯭ꯔꯥ? ꯅꯪꯁꯨ ꯋꯥꯐꯝ ꯑꯁꯤꯗ ꯁꯣꯏꯗꯅ ꯍꯥꯏꯔꯛꯀꯅꯤ, ꯑꯁꯤꯒꯨꯝꯕ ꯄꯥꯡꯗꯕ ꯋꯥꯈꯜ ꯑꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯑꯩꯍꯥꯛꯅ ꯌꯥꯒꯗꯧꯔꯤꯕꯅꯣ? ꯃꯁꯤꯗꯤ ꯑꯩꯍꯥꯛ ꯏꯁꯥꯅ ꯃꯨꯟꯅ ꯗꯤꯁꯤꯖꯟ ꯈꯟꯗꯨꯅ ꯂꯧꯖꯒꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯅꯪꯒꯤ ꯋꯥꯈꯜꯁꯤꯡ ꯑꯁꯦ ꯅꯪꯕꯨ ꯅꯨꯡꯁꯤꯗꯕ ꯃꯤꯅꯗꯤ ꯀꯩꯗꯧꯅꯨꯡꯗ ꯌꯥꯕ ꯉꯝꯂꯣꯏ꯫ ꯑꯗꯨꯕꯨ ꯅꯪꯒꯤ ꯊꯃꯣꯏꯅꯨꯡꯒꯤ ꯋꯥꯈꯜ, ꯅꯪꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞ ꯃꯥꯅꯗꯤ ꯁꯣꯏꯗꯅ ꯌꯥꯔꯛꯀꯅꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯁꯦ ꯅꯪꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞꯅꯤ꯫ ꯑꯄꯤꯛꯄ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯑꯗꯨꯗꯤ ꯅꯪꯒꯤ ꯋꯥꯈꯜꯗꯒꯤ ꯑꯣꯏꯔꯛꯄꯅꯤ꯫
ꯑꯁꯤꯒꯨꯝꯕ ꯋꯥꯈꯜꯁꯤꯡ ꯑꯁꯤꯅ ꯄꯨꯗꯨꯅ ꯆꯠꯀꯗꯕ ꯅꯠꯇꯦ, ꯅꯪꯅ ꯋꯥꯈꯜꯁꯤꯡ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯆꯠꯀꯗꯕꯅꯤ꯫ ꯃꯔꯝꯁꯤꯅ ꯅꯪꯒꯤ ꯄꯨꯟꯁꯤꯁꯨ ꯑꯁꯨꯝꯅ ꯂꯩꯕ ꯇꯥꯔꯕꯗꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤꯗꯒꯤ ꯈꯔꯁꯨ ꯈꯪꯕ ꯉꯝꯂꯝꯂꯒꯅꯤ꯫ ꯅꯪꯒꯤ ꯊꯃꯣꯏꯅꯨꯡꯒꯤ ꯋꯥꯈꯜ ꯑꯗꯨꯗꯤ ꯐꯥꯊꯒꯦ ꯍꯥꯏꯔꯕꯁꯨ, ꯅꯪꯒꯤ ꯊꯃꯣꯏꯅꯨꯡꯒꯤ ꯋꯥꯈꯜ ꯑꯗꯨꯕꯨ ꯐꯥꯊꯒꯦ ꯍꯥꯏꯔꯕꯁꯨ ꯌꯥꯝꯅ ꯂꯨꯕ ꯅꯠꯇꯦ, ꯌꯥꯝꯅ ꯂꯥꯏꯕ ꯊꯕꯛꯅꯤ꯫ ꯃꯔꯝꯗꯤ ꯊꯃꯣꯏꯅꯨꯡꯒꯤ ꯋꯥꯈꯜ ꯑꯗꯣ ꯅꯪꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞꯅꯤ꯫ ꯃꯁꯤꯗ ꯅꯪꯅ ꯃꯍꯥꯛꯄꯨ ꯒ꯭ꯌꯥꯟ ꯇꯥꯍꯟꯗꯨꯅ ꯌꯦꯡꯕꯤꯌꯨ, ꯅꯪꯅ ꯍꯥꯏꯕ ꯄꯨꯝꯅꯃꯛ ꯁꯣꯏꯗꯅ ꯌꯥꯔꯛꯀꯅꯤ꯫ ꯑꯗꯨꯅ ꯊꯃꯣꯏꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯈꯜ ꯑꯁꯦ ꯀꯅꯥ ꯑꯃꯠꯇꯅ ꯍꯧꯖꯤꯛ ꯆꯥꯎꯈꯠꯂꯕ ꯃꯇꯝ ꯑꯁꯤꯗ ꯏꯆꯝ ꯆꯝꯅ ꯍꯦꯛꯇ ꯈꯪꯍꯟꯕ ꯉꯝꯗꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯌꯥꯝꯅ ꯆꯝꯕ ꯑꯔꯥꯏꯕ ꯋꯥꯍꯩꯗ ꯑꯗꯣꯝꯒꯤ ꯊꯃꯣꯏꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯈꯜꯗꯣ ꯈꯪꯍꯟꯖꯕꯒꯤ ꯋꯥ ꯈꯛꯇꯅꯤ꯫ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯍꯥꯏꯖꯔꯤꯕ ꯑꯁꯤꯅ ꯑꯆꯨꯝꯕ ꯀꯥꯟꯅꯕ ꯑꯣꯏꯔꯕꯗꯤ ꯑꯗꯣꯝꯒꯤ ꯑꯣꯏꯕ ꯃꯣꯠ ꯑꯃꯃꯝꯇꯪ ꯀꯃꯦꯟꯇ ꯏꯕꯤꯔꯝꯃꯨ꯫ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯑꯁꯤꯅ ꯁꯣꯝꯗ ꯀꯥꯟꯅꯕ ꯑꯣꯏꯔꯕꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯁꯦꯌꯔ ꯇꯧꯕꯤꯔꯝꯃꯨ꯫ ꯀꯅꯥꯅ ꯈꯪꯕ ꯉꯝꯒꯅꯤ, ꯃꯁꯤꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯄꯨꯟꯁꯤꯗ ꯑꯍꯣꯡꯕ ꯂꯥꯛꯄꯁꯨ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯑꯩꯒꯤ ꯆꯦꯅꯦꯜ, ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯕ ꯀꯥꯎꯕꯤꯒꯅꯨ ꯑꯃꯗꯤ ꯂꯥꯏꯛ ꯁꯦꯌꯔꯁꯨ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯅ ꯅꯤꯡꯁꯤꯡꯖꯔꯤ꯫